मैं तराम औचरी हौजी फंगो पाउदा अखोई चांदेल डिस्ट्रिक्ट की मनुंग चनबा अदुगा अखोई सुगनु डिस्ट्रिक्ट जु ताइनबा अदुगा सेरो जु ताइनबा बॉर्डर हाइबा ताइ थिंखांग पाइ एरिया दा अखोई कंबाइंड फोर्स का अदुगा कुकी मिलिटेशन का खुद थोंना बगे थौदोक ता अखोई बीएसएफ पर्सनल नंबर लेगिद्रे मार्क्सी वेस्ट बंगाल लगनी अदुगा अखोई असम राइफल्स की अहुम अमसो अखोई असोपन नंगरे अदुना ngarang khoi ki nongalamdai ga si nongalamdai pung mari mukta ba doi da kuthona khibagi thodoni maruina khoi sero gi tongan ba khoi MLA gi yum aji uri post ni MLA Ranjit ki yum mai thadom ba aji uri ba se MLA Ranjit ki yum ni mai thadom matung da khoi combined force na mu khoi changchel la kan da rear force ro kan ha ba jaga se da changchel laga ha ri ba khoi gi sunu kendra gi MLA sero de le ba Ranjit ki yum ni aji ubiri ba si se da khoi police force amu or post sama thamba le gre du ngarang nongalamdai si pung mari mukki mata mari mukta ba doi da kamna bagi की थोकी बनी मफम अदुदा कोई तुंगान तुंगानबा मई थाबा करिग्रा तौबसना नेटवर्क की प्रॉब्लम सु याम ओइबादुना कोई लाइव उना तौगदब सु कोई ngaकी ममांगदा कोई मफम अदुदा निमित हुमनी कोई डायरेक्ट ना लेरिबा कोई की पाउमी इलेक्ट टीवी की पाउमी कोई लांगमबगा आई ngaकी ममांगदा आइगा माग वरी सानजबगी टेलीफोन रिकॉर्डिंग दु थमजगे खुदक त पाउ लौनबगी खुदोंग चाबा नेटवर्किंग की प्रॉब्लम लेबिना कोई नेटवर्क फंगिगे दा कोइना रिकॉर्ड सि लौजबनी कमाइना थोखिबनो करी दबनो हाइबदो आई थाजरके म्याम तक तामिनसी सुनु केंद्र की मनुंग चनबा चांदेल डिस्ट्रिक्ट ताइनबा जगह कोई कुठोनबदा बीएसएफ लेगिदेब की पाउ ताई मफम की इलिट टीवी पाउमी वीडियो जर्नलिस्ट लांगंबा थोदोसी कमाइन थोखिबनो लेगिदब दु कमाइना तबनो बीएसएफ की कना कना कुठोनबदा लेगिदबनो हाबदो मरे चुम मफम थबियो लांगंबा थोदोसी निसिगी नवालमदे पुंग मकाय ताबदगी हवरपने हो पछिदा कोई BSF Manipur Police CRPF amadi asang yauduna changi matam masida kogi coaching intention na kapsaro pada BSF amuna lekidra asang sal insure lekidaba BSF adu mami de Ranjit Yadev kawe ma ki mapagi nina nahinda Yadev kawe ma si West Bengal lekini adu mukhalna jiban hospital da chat matam da sigi jiban hospital dukan lambi da dum like na pauti ge adu ga jikki makam asin mang da pagi sharo ni kunjasin mai chati ba ka no ning ba chang masida moi ni taru ning ba chang da sida pagi ni taru sida hodi mi amadi aduga mi mari amana kahe na soto en badagi hospital la kan ndu pugre aduga mi amana ngi siduna kana labu mapanda taduna leiri adu siba mi adu soto mi si ko gi hatan da in si oga na mahati ngam ka lo ko ngam udra to ga sirun gudu pagi koi police ne da kambuna police ta pauti badagi hojik mo telefon aba na kan ade langama maruna thautosi kadai jaga ra thokpuno kari tobuno habdo panbirakti kadai jaga dano chapchanon babi kari mafam na thokhe thaudo tu mafam duda lai habdi ngi sanghelu bra kamaina tobuna do phum thambiro ado se pagi gang pai hai ba jaga si dani da si ko gi dan de sangi ko gi challi sida tonya tiga pai gi dan ji ko tona re bisha ma leita asa ko lom chue hadi pena jaga aduda jaga adu intanga kari thudung le ge na ge machang lu bani ye le machang lu basida jikina te masa narang le kidaba du pena pani pena padi pena lista computer da disina du makana da kana honare thingang ga pi pausi khoi mafam duda kuki militant sung nei re habdi ki changsil lubra na thakana koi makhoi na ka pa horo pura kamana to ku thogdo no mafam madu lei re na combined force sang bra kamai to no ju thambiro jiki da rashi da kudi narangi najire amadi pasukai da kudi Manipur Police ka narangi tinta ko makada kalmari hali pa masulai da adi di makata na jiki ke biliten sinasi kudi tinta mo diskontra tinta ko thaga jiki yang pa have the rashi ta na pa ja have the rashi da kudi biliten ta kilo uba tan kilo uba dagi Manipur Police BSF CRPF amadi asang tari changduna nangang zu pagi kombing operation tawdi kombing operation tawbasida
ꯃꯣꯏ ꯈꯪꯁꯟꯈꯤꯕꯅꯤ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯤ ꯃꯈꯥ ꯇꯥꯕ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ꯈꯨꯠꯊꯨꯡꯅꯕꯒꯤ ꯊꯧꯗꯣꯛ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯂꯥꯡꯉꯝꯕ ꯍꯧꯖꯤꯛꯁꯦ ꯃꯈꯥ ꯇꯥꯅ ꯀꯥꯞꯅꯕ ꯍꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁ ꯃꯤडियाꯒꯤ ꯀꯥꯡꯕꯨꯁꯨ ꯑꯁꯥꯃ ꯊꯣꯏꯅ ꯆꯪꯕꯤꯔꯛꯑꯅꯣꯅ ꯊꯤꯡꯉꯦ ꯑꯁꯥꯃ ꯊꯣꯏꯅ ꯇꯥꯟꯊꯣꯔꯛꯑꯦ ꯑꯗꯨꯗꯒꯤꯗꯤ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏꯅ ꯐꯣꯇꯣ ꯀꯥꯞꯄꯤ ꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯥꯞꯅꯕ ꯍꯧꯔꯛꯄꯒꯤ ꯐꯤꯕꯝ ꯑꯃꯁꯨ ꯎꯕ ꯐꯪꯉꯦ ꯀꯥꯞꯅꯕ ꯍꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯄ꯭ꯔꯦꯁ ꯃꯤडिꯌꯥ ꯀꯥꯡꯕꯨꯁꯨ ꯑꯩꯈꯣꯏ ꯊꯣꯛꯄꯤꯔꯣꯅ ꯍꯥꯏꯔꯛꯄꯗꯤ ꯑꯩꯈꯣꯏ ꯌꯦꯡꯊꯣꯛꯆꯔꯛꯑꯒ ꯁꯦꯔꯧ ꯊꯣꯡꯗ ꯑꯩꯈꯣꯏ ꯐꯤꯕꯝ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦꯅ ꯂꯥꯛꯇꯅ ꯌꯦꯡꯉꯤ ꯊꯥꯒꯠꯆꯔꯤ ꯂꯥꯡꯉꯝꯕ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯉꯥꯛꯄ ꯑꯞꯗꯦꯠ ꯃꯔꯨꯑꯣꯏꯅꯗꯤ ꯈꯥ ꯄꯅꯥ ꯍꯥꯏꯕ ꯇꯥꯏ ꯑꯩꯈꯣꯏ ꯁꯦꯔꯧꯗ ꯂꯩꯔꯤꯕ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯀꯝꯕꯥꯏꯟ ꯐꯣꯔꯁꯀ ꯑꯗꯨꯒꯨꯝꯕ ꯈꯨꯠꯊꯣꯡꯅꯕꯒꯤ ꯊꯧꯗꯣꯛ ꯔꯤꯄꯣꯔꯇꯤꯡ ꯇꯧꯅꯕ ꯑꯗꯨꯒ ꯀꯚꯔ ꯇꯧꯅꯕ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯡꯉꯝꯕꯅꯤ ꯊꯦꯡꯛ ꯌꯨ ꯂꯥꯡꯉꯝꯕ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯂꯧꯖꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯝꯖꯈꯤꯕꯗꯨꯅꯤ ꯑꯩꯈꯣꯏ ꯂꯥꯡꯉꯝꯃꯒ ꯑꯩ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯖꯕꯒꯤ ꯀꯣꯜ ꯔꯦꯀꯣꯔꯗꯇꯨꯅꯤ ꯃꯌꯥꯝ ꯇꯥꯍꯜꯂꯤꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯍꯧꯖꯤꯛ ꯎꯔꯤꯕꯁꯤ ꯑꯩꯈꯣꯏ ꯁꯨꯒꯨꯅꯨ ꯀꯦꯟꯗ꯭ꯔꯒꯤ MLA ꯀꯦ ꯔꯟꯖꯤꯠꯀꯤ ꯃꯌꯨꯝꯅꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯒꯤ ꯈꯔ ꯁꯥꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯂꯝꯗꯝꯗꯨꯒꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒꯥꯔꯤꯁꯤꯡꯁꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯂꯦꯛꯁꯁꯤꯗ ꯊꯝꯕꯅꯤ ꯊꯝꯕꯁꯤꯗ ꯅꯍꯥꯟ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯄꯥꯎ ꯑꯩꯈꯣꯏꯅ ꯊꯝꯖꯈꯤꯕ ꯑꯗꯨꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯐꯖꯅ ꯇꯨꯝꯅꯕ ꯊꯥꯔꯝꯕ ꯒꯥꯔꯤ ꯃꯆꯥꯗꯒꯤ ꯀꯔꯤꯗꯒꯤ ꯌꯦꯡꯕꯤꯌꯨ ꯁꯤꯗ ꯂꯩꯔꯤꯕ ꯒꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯃꯩ ꯊꯥꯗꯣꯛꯑꯝꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏ ꯈꯥ ꯄꯅꯥ ꯍꯥꯏꯕ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯁꯦꯔꯧ ꯖꯒꯥꯁꯤꯗ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨ ꯇꯥꯏꯅꯕꯁꯤꯗ ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯈꯨꯠ ꯊꯣꯡꯅꯕꯒꯤ ꯊꯧꯗꯣꯛ ꯂꯩ ꯑꯗꯨꯒ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯁꯦꯡꯃꯥ ꯑꯦꯔꯤꯌꯥꯗꯅꯤ ꯁꯦꯡꯃꯥ ꯑꯦꯔꯤꯌꯥꯗꯁꯨ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯅꯦꯄꯥꯂꯤ ꯑꯃ ꯁꯣꯛꯄꯒꯤ ꯄꯥꯎ ꯂꯩ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯈꯣꯏ ꯇꯝꯖꯈ꯭ꯔꯦ ꯑꯗꯨꯒ ꯄꯥꯎ ꯈꯔꯗ ꯑꯩꯈꯣꯏ ꯅ꯭ꯌꯨꯁꯄꯦꯄꯔ ꯐꯨꯜ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯃꯛꯇ ꯀꯚꯔ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯉꯁꯤꯁꯤꯒꯤ ꯄꯨꯡ 10ꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯁꯤ ꯑꯩꯈꯣꯏ ꯊꯥꯗꯣꯛꯑꯅꯤ ꯍꯥꯏꯗꯨꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯌꯟꯅ ꯑꯩꯈꯣꯏ ꯆꯦ ꯊꯣꯛꯇꯅ ꯑꯩꯈꯣꯏ ꯂꯝꯕꯤ ꯆꯦꯟꯕ ꯍꯧꯔꯛꯄꯒꯤ ꯄꯥꯎꯒ ꯇꯥꯕꯗꯒꯤ ꯉꯔꯥꯡ ꯑꯩꯈꯣꯏ ꯁꯄ꯭ꯔꯃꯅꯥꯗ ꯂꯩꯕ ꯀꯣꯔꯇꯨꯒꯤ ꯆꯤꯌꯔꯃꯦꯟꯒꯤ ꯌꯨꯝꯁꯤ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯩ ꯊꯥꯗꯣꯛꯄꯗ ꯅꯠꯇꯅ ꯑꯩꯈꯣꯏ ꯊꯨꯒꯥꯏ ꯌꯦꯡꯈꯥꯏꯕ ꯂꯣꯏꯅ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯀꯨꯀꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯁꯨ ꯂꯩꯈꯤꯗ꯭ꯔꯦꯕ ꯄꯥꯎꯁꯦ ꯂꯩ ꯆꯩꯔꯛꯁꯤꯗ ꯑꯩꯈꯣꯏ KSO ꯁꯤꯇꯤ ꯌꯨꯅꯤꯌꯟꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯣꯀꯦꯠꯁꯤ ꯍꯟꯗꯣꯛꯄ ꯂꯩꯇꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯊꯤꯡꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯕ꯭ꯔꯦꯀꯤꯡ ꯅ꯭ꯌꯨꯁꯇ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯁꯦꯔꯧ ꯑꯗꯨꯒ ꯆꯥꯟꯗꯦꯜꯒ ꯇꯥꯏꯅꯕ ꯆꯤꯡꯀꯥꯡꯄꯥꯏꯗ ꯑꯩꯈꯣꯏ ꯀꯝꯕꯥꯏꯟ ꯐꯣꯔꯁꯀ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯀꯥꯞꯅꯕꯗ ꯑꯩꯈꯣꯏ ꯕꯦꯁ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯑꯁꯥꯝ ꯔꯥꯏꯐꯜ 3 ꯁꯣꯛꯑꯦ ꯍꯥꯏꯕꯒꯤ ꯄꯥꯎꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯗ ꯑꯩꯈꯣꯏ ꯃꯤ 3 ꯁꯦꯔꯧꯒꯤ ꯆꯪꯁꯤꯟꯈꯤꯕ ꯖꯒꯥꯗ ꯃꯤꯑꯣꯏ ꯑꯃ ꯂꯩꯒꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏ 5 ꯁꯣꯛꯄꯒꯤ ꯄꯥꯎꯁꯨ ꯂꯩ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯂꯧꯈꯠꯇ꯭ꯔꯤ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯀꯥꯡꯕꯨꯅ ꯆꯪꯉꯒ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯂꯧꯈꯠꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯕ꯭ꯔꯦꯀꯤꯡ ꯅ꯭ꯌꯨꯁꯁꯤꯡꯁꯤ ꯑꯩꯈꯣꯏ ꯁꯤꯐꯥꯎꯅꯤ ꯂꯦꯞꯇꯅ ꯑꯩꯈꯣꯏ ꯑꯗꯨꯝ Elite TV ꯌꯦꯡꯕꯤꯌꯨ Elite TVꯒꯤ ꯕ꯭ꯔꯦꯀꯤꯡ ꯅ꯭ꯌꯨꯁ ꯇꯠꯇꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯄꯤꯖꯅꯕ ꯍꯣꯠꯅꯖꯒꯦ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ